mayambu ahan namaktada ikok nona taram noksiri matam kuina lebrubagi tungda ngasidi miyamgidamagta ngihak pothanaba haduna aikoina wari macha ama puduna lakchari tabirsi pantholikna pujarak wari machada high school ki wari macha se mayam punna taminarasi miyoibu khutimak magi oiba thamoigi ithil habsidi loina phaunariba ngaktani chunariba ngaktani tongan wari ni tongan ma thodok masing yabi thodok amata manaba nate karigumada kanaguma amaga manabasu adum yaudaba nate aduga amusu high school tamningai matamda miyoi ayamadi magi oiba tongan punsi khongchat tongan wari kaya ama lerangmani habse kakningai yaudraba achumba amadi oigini haduna khalle khangningba apamba kejaningba masa nanjaningba matangni class 9 10 tolak matang habse marup mapangsing imanaba singna wa amada harak matamda panungdu nungaiba karigumada yumda laktuna mingsen mamangda lepchaduna isa itomda harawba chahi matangni matam masida nautomba magi jowangi matam ikhalak matam masida magi puchida thengnaki loinaki hema makhoi ani se panglap lapna kibulam sunate laikai ni pilingai matamda adum sanami nei loina binai adubu kariguma thodok matang kharada makhoi ani gi marakta warauna kibu nungai na kidaba khara leibadagi makhoi ani yamna kuina chahi amani kauna khide angang oibagi haunabi karigumada saunabi karigumada kaunabi karigum ama pairugi damaktasu ai kananga khanare haduna khannakiba aduga karigum amagi matangna su kaunakiba adum yaunaribani ngasidi makhoi ani ase class 9 gi exam loiduna class 10 tamlakadabagi chahi matang habaduni makhoi ani school di punde tongan school ni hemasu mahimasing phan haurai aduga nautomasu magi honajaba khara duna adumuk phan haurakli class 10 tolak matam masida anaubu larik su phongadaba chahi matang habdu orami masina maram moraga makhoi se larik anaubu du hek lakbaga tuition tamphamsing thi bhaunare matam masidani makhoi animak itha thajadana tuition center sida pullubase adubu kaunadaba loinadaba oibanina karamna wangnani karamna kaunani pilingai matamda chanaba matamda karigumba khara soikibgidamakta chahi amani kaunakidabado ngasi class 10 gi matam asi phawba makhoi ani kaunaba ngangnaba ngamde tuition tawba chatminai tuition loirba matamda makhoi ani se walal amata ngangnade magi thokpa tumin dum halangmunai matau asumna matam kharagi matungda nongma nauto matu chalhalak matamni hanadi mamanaba amani so dumak yaubani adubu ngasidi makhoi laktra male nauto mamadi hema makhoi ani damak tarari hema di nungti numit kuting cycle puri adubu nauto mana khongna chatbadu ubu matamda mahaksu cycle ado adumuk magi manakti illaga challe hema nang haktangi matungda matam kuina wangang ladrabsu kawrudrabsu ngasidi kawri maga puna chapminarasi cycle chenang thawru law hadun hari numisin ahan bani sahi amani gi matungda makhoi ani wangang naba nauto madi wa kari matangangde kharasu ikai thegan ma nauto mani hemana dum harakpada cycle ado mana thawdun lai asumna makhoi ani puna lakminaki numisigi matungdagi hemana tu challor matamda maga cycle thobiyu hadra makhoi ani se adum khara chaminne nauto madi mangonda kawbu ngangba kari mata tawde asumna matam khara masu hokre hemag mamana su legai oibanina hojikti nakhoi ani class manabani madi makhoi gi school na su khara hena phai haiba pawtai nangi khangdabado maga tanamino nakhoi ni lari khara pamino habigi paw phawba hemagi mamana hemada harakpujani masina maram moraga hemana nauto mata kawbu ngangbadi ngamdabanina nauto magi machannupi sing thokpa makhoi gi lekai gi hemagi mamanabi oibinupi amada hemana paw pirai pilingi matamda khanaki batarabasu asuma lainabasi yamna ikai aiga maga kaunaba pami loinaba pami nangna khara mukta haibiyu haduna paw harakpadagi nauto magi lekai gi machannupi aduna su aina su aina ngamba thakta haige haduna paw harakpadagi nauto madu wadi khara sai nauto masu aidi karimata khanba leitida hoi kaunage haduna paw haiki adubu nauto magi machannupi na hemada lakna boy karioi wahi amka hairubaduna hemani yama thajakiba habdu orami wahi ase atai karimata nate nauto magi machannupi aduna hairami nabani matam kuina kaunadrabsu handa kaunaba matamdadi noibani khangnaro ekoi dana su nangmu yamna khanna male
ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯍꯦꯃꯥꯗ ꯁꯥꯔꯨꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯁꯥꯈꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯑꯁꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯣꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯃꯥꯁꯨ ꯃꯇꯝ ꯀꯨꯏꯅ ꯋꯥ ꯉꯥꯡꯅꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯀꯧꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯇꯁꯦꯡꯅ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥꯅꯦ, ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ꯭ꯔꯥꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯌꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈꯤ꯫ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯅꯨꯡꯁꯤꯅꯕꯁꯤ ꯀꯝꯗꯧꯏ? ꯀꯔꯤꯃꯠꯇ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯔꯛꯄ ꯃꯇꯝꯗ ꯍꯦꯃꯥꯁꯦ ꯀꯔꯤꯅꯣ, ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯄꯪ ꯄꯪꯅ ꯏꯉꯥꯎ ꯉꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯦꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯧꯅꯍꯟꯈꯤ꯫ ꯀꯧꯅꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯅꯤ ꯑꯁꯤ ꯍꯥꯟꯅ ꯀꯧꯅꯔꯝꯗꯕ ꯀꯔꯤꯒ ꯌꯥꯝꯅ ꯏꯀꯥꯏꯅꯩ꯫ ꯇꯨꯏꯁꯟ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯪꯅꯕ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯅꯈꯤꯕꯅ ꯋꯥ ꯂꯥꯟ ꯀꯌꯥ ꯑꯃꯇ ꯉꯥꯡꯅꯈꯤꯗꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯈꯪꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯪꯅꯕ ꯇꯥꯔꯕꯁꯨ ꯑꯅꯤ ꯑꯁꯤ ꯀꯔꯤꯃꯠꯇ ꯀꯧꯅ ꯉꯥꯡꯅꯗꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ, ꯀꯧꯕꯁꯨ ꯀꯧꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯍꯦꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦ, ꯀꯣꯏꯅꯔ ꯐꯥꯎꯕꯗ ꯅꯕꯥꯅꯤ ꯋꯥ ꯉꯥꯡꯅꯗꯕ? ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯔ ꯉꯟꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯦ, ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯈꯔ ꯉꯟꯅ ꯍꯦꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯥꯛꯏ꯫ ꯅꯥꯎꯇꯣꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯗꯨꯅꯁꯨ ꯅꯥꯎꯇꯣꯝꯕꯗ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯅꯥꯎꯇꯣꯝꯕꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯃꯇꯝ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯔꯕꯁꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥꯒꯤ ꯃꯃꯥ ꯑꯁꯤ ꯍꯦꯃꯥ ꯀꯧꯕ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯗꯨꯅ ꯍꯦꯃꯥ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯍꯦꯃꯥꯁꯨ ꯀꯨꯏꯅ ꯐꯝꯕ ꯌꯥꯗꯕꯗꯒꯤ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯃꯥꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥꯒꯤ ꯃꯃꯥꯅ ꯍꯦꯃꯥꯗ ꯍꯪꯈꯤ, ꯅꯪꯒ ꯅꯥꯎꯇꯣꯝꯕꯒꯁꯦ ꯃꯇꯝ ꯀꯨꯏꯅꯁꯨ ꯀꯧꯅꯗꯦ, ꯑꯗꯨꯒ ꯍꯟꯗꯛ ꯀꯧꯅꯕꯁꯤꯗ ꯅꯕꯥꯅꯤꯁꯦ ꯀꯣꯏꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯈꯤꯕꯖꯥꯠꯅꯤ꯫ ꯍꯦꯃꯥ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯗꯤ ꯍꯦꯃꯥꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯈꯤ꯫ ꯃꯃꯥꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯇꯧꯅꯨꯀꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯁꯤꯁꯨ ꯍꯥꯏꯈꯤ꯫ ꯃꯇꯝ ꯈꯔ ꯀꯧꯅꯕ ꯉꯥꯡꯅꯕ ꯉꯝꯂꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯃꯥ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯁꯨꯝ ꯃꯔꯤ ꯆꯠꯄ ꯍꯦꯜꯂꯛꯈꯤ꯫ ꯂꯩꯀꯥꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯔꯗꯣ ꯊꯥꯗꯣꯛꯅꯕ ꯉꯝꯅꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜ ꯄꯨꯟꯗꯕ ꯇꯥꯔꯕꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯃꯁꯨ ꯊꯣꯡꯒꯥꯜ ꯑꯃ ꯊꯣꯛꯂꯛꯀꯅꯤ, ꯑꯃꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯀꯅꯤ, ꯑꯃꯁꯨ ꯃꯥ ꯎꯕ꯭ꯔꯥ ꯌꯦꯡꯕꯅꯤ, ꯑꯃꯁꯨ ꯃꯥ ꯎꯕ꯭ꯔꯥ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯧꯅ ꯉꯥꯡꯅꯕꯗꯤ ꯅꯠꯇꯦ꯫ ꯌꯦꯡꯅꯔꯒ ꯅꯣꯛꯅꯔꯒ ꯆꯥꯛꯅꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯇꯣꯉꯥꯟꯕ ꯃꯊꯦꯜ ꯑꯃꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯄꯥꯎ ꯑꯃ ꯇꯝꯒꯅꯤ, ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯍꯦꯃꯥꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯨꯅꯤ, ꯍꯦꯃꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯕꯁꯤꯁꯨ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯍꯦꯃꯥꯒꯤ ꯋꯥꯐꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯒ ꯄꯥꯏꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯐꯣꯟꯁꯨ ꯂꯩꯅꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯋꯥꯔꯣꯜ ꯈꯔ ꯏꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯄꯤ, ꯑꯃꯗ ꯑꯃꯨꯛ ꯄꯤ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯑꯁꯨꯝ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯄꯤꯈꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤ꯫ ꯄꯥꯎ ꯀꯌా ꯑꯃ ꯍꯪꯅꯈꯤ, ꯀꯔꯝ ꯇꯧꯈꯤ, ꯅꯪꯒꯤꯗꯤ ꯀꯔꯝ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯌꯥꯝꯅ ꯁꯥꯟꯅꯈꯤ꯫ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 11, 12ꯀꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯅꯔꯦ꯫ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯃꯥ ꯑꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯍꯦꯃꯥꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ꯫ ꯑꯗꯨꯅ ꯁꯦꯀꯦꯟꯗꯔꯤ ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯧꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯍꯥꯟꯅꯗꯤ 10 ꯀꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯌꯥꯝꯅ ꯄꯨꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯍꯦꯃꯥ ꯄꯨꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯗꯤ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯔ ꯐꯥꯎꯕꯗ ꯃꯥꯅ ꯍꯦꯃꯥ ꯅꯨꯡꯁꯤꯕ ꯍꯦꯃꯥ ꯈꯟꯕꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯜꯂꯦ ꯍꯥꯏꯕꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯌꯦꯡꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯥꯎꯇꯣꯝꯕꯗ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯗꯤ ꯃꯥꯅ ꯇꯝꯃꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯅꯧꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯃꯥꯕꯨ ꯈꯣꯏꯗꯥꯖꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯄ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯑꯁꯤ ꯍꯦꯃꯥꯗ ꯇꯠꯇꯅ ꯂꯥꯛꯄ ꯍꯧꯏ꯫
ꯍꯦꯃꯥ ꯃꯈꯣꯏꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯪꯅꯕ ꯇꯥꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯈꯜꯂꯛꯈꯤꯒꯦ, ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯜꯂꯛꯈꯤꯒꯦ ꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯅꯪ ꯀꯝꯗꯧꯔꯒꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯝꯗꯧꯔꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯇꯠꯇꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯥ ꯅꯨꯄꯥ ꯑꯃꯅꯤ ꯅꯥꯎꯇꯣꯝꯕ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯈꯪꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯃꯥꯕꯨ ꯊꯥꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯍꯦꯃꯥꯒꯤ ꯃꯇꯥꯡꯗ ꯍꯦꯃꯥꯒꯤ ꯃꯔꯝꯗ ꯃꯥꯅ ꯊꯤꯖꯤꯟꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯒꯅꯤ? ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤꯗ, ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯗꯕꯅꯤꯅ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯅꯥꯎꯇꯣꯝꯕꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯗꯤ ꯂꯣꯟꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯀꯣꯏꯅꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯅꯥꯎꯇꯣꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯦ ꯍꯦꯃꯥꯒꯁꯨ ꯀꯌꯥ ꯀꯟꯅ ꯄꯨꯟꯗꯦ꯫ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯂꯣꯟꯅ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯎꯇꯣꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯑꯗꯨꯝ ꯈꯪꯂꯛꯄ ꯇꯥꯕꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯍꯦꯃꯥꯅ ꯐꯅ ꯀꯟꯅ ꯂꯣꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯇꯞꯅ ꯈꯪꯕ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯃꯥꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯏ, ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒ ꯅꯪꯒ ꯈꯪꯅꯕꯁꯦ ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ? ꯂꯩꯀꯥꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩꯗꯁꯨ ꯈꯔ ꯈꯪꯍꯜꯂꯣ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯅ ꯁꯥꯎꯕꯗꯒꯤ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯌꯥꯗꯦ, ꯏꯕꯥꯅꯤꯁꯦ ꯂꯩꯀꯥꯏꯅꯤ, ꯀꯔꯤꯒꯤ ꯌꯥꯝꯅ ꯐꯣꯡꯕ ꯄꯥꯝꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯅ ꯈꯪꯂꯤꯗꯅ, ꯑꯇꯩꯅ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯂꯛꯂꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯥꯡꯕ ꯆꯩꯕꯗꯨ ꯄꯥꯝꯂꯤꯕ꯭ꯔꯥ? ꯃꯤ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯈꯪꯅꯕꯁꯤꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯅ ꯄꯦꯟꯖꯗꯦ, ꯏꯕꯥꯅꯤ ꯈꯪꯅꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯈꯪꯗꯕꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤꯗꯤ ꯑꯁꯨꯝ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯏꯃꯥꯟꯅꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ꯫ ꯏꯕꯥꯅꯤ ꯈꯪꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯈꯣꯏꯁꯨ ꯈꯔ ꯈꯪꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯐꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯥꯎꯇꯣꯝꯕ ꯈꯪꯅꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯍꯥꯏꯔꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯅ ꯄꯦꯟꯖꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯌꯥꯈꯤꯗꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯥꯎꯇꯣꯝꯕꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯍꯦꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯎꯇꯣꯝꯕꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯁꯨ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯥꯎꯇꯣꯝꯕꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯗꯣ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯃꯥꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯅꯈꯣꯏꯒꯤꯗ ꯂꯩꯀꯥꯏꯅꯤ, ꯅꯪꯅ ꯈꯔ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ, ꯅꯣꯡꯃꯗ ꯀꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯀꯌꯥꯗ ꯆꯣꯞꯈ꯭ꯔꯕ, ꯀꯌꯥꯗ ꯏꯀꯥꯏꯈ꯭ꯔꯕ ꯋꯥꯅꯣ ꯌꯦꯡꯉꯣ꯫ ꯅꯥꯎꯇꯣꯝꯕꯗꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯍꯦꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯏ꯫ ꯁꯤ ꯅꯨꯄꯤꯁꯦ ꯇꯥꯎ, ꯅꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯦ ꯑꯩꯒ ꯃꯥꯒ ꯈꯪꯅꯕ ꯊꯥ ꯑꯃꯔꯣꯝ ꯐꯥꯔꯦ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯏꯀꯥꯏ ꯍꯥꯏꯕꯅꯤ, ꯑꯩꯒ ꯃꯥꯒ ꯎꯅꯕꯁꯦ ꯄꯥꯛ ꯐꯪꯗꯦ꯫ ꯑꯗꯨ ꯅꯪꯗꯤ ꯂꯩꯀꯥꯏꯁꯨ ꯑꯣꯏꯕꯅꯤꯅ ꯅꯪꯅ ꯈꯔ ꯑꯃꯇ ꯀꯧꯕꯤꯌꯨꯗꯅ, ꯅꯪꯅ ꯈꯔ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ, ꯑꯩꯒ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯇꯣꯝꯕ ꯃꯤꯀꯨꯞꯇꯨꯗ ꯀꯔꯤ ꯐꯥꯔꯝꯒꯅꯤ? ꯃꯥꯏꯊꯣꯡꯗꯗꯤ ꯃꯃꯥꯟꯅꯕꯒꯤ ꯃꯥꯡꯗ ꯈꯪꯍꯟꯗꯕ ꯁꯥꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗꯤ ꯌꯦꯡꯂꯒꯦ꯫ ꯑꯗꯣ ꯑꯩꯅꯃꯛ ꯀꯧꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯅꯪꯒ ꯇꯤꯟꯅꯕ ꯌꯥꯎꯗꯕ꯭ꯔꯥ? ꯃꯈꯣꯏꯗ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯅꯥꯎꯇꯣꯝꯕꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯄꯥꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯥꯎꯇꯣꯝꯕꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯏ꯫ ꯑꯌꯥ, ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯒ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯅꯥꯎꯇꯣꯝꯕ ꯈꯟꯕ ꯍꯧꯔꯛꯏ꯫ ꯐꯅꯌꯥꯝꯅ ꯊꯥꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯅꯥꯎꯇꯣꯝꯕꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯣ ꯍꯧꯔꯛꯄꯅꯤ꯫ ꯄꯟꯊꯗꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯄꯥꯎ ꯍꯥꯏꯗꯨꯅ ꯍꯦꯃꯥ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤ꯫ ꯎꯅꯕ ꯃꯇꯝꯗ ꯄꯦꯟꯗꯕꯗꯒꯤ ꯅꯥꯎꯇꯣꯝꯕꯅ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯅ ꯌꯥꯝꯅ ꯉꯥꯡꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯈꯪꯅꯔꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥ ꯍꯥꯏꯔꯝꯕ ꯌꯥꯝꯅ ꯏꯀꯥꯏ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯃꯥꯅ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯅꯥꯎꯇꯣꯝꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯕꯅꯤ꯫ ꯍꯦꯃꯥꯁꯨ ꯀꯔꯤ ꯍꯥꯏꯅꯤ? ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯁꯥ ꯅꯥꯟꯊꯣꯛꯅꯕ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯌꯥꯈꯤꯕꯁꯨ ꯅꯠꯇꯦ, ꯏꯃꯥꯟꯅꯕꯤꯅ ꯉꯔꯪ ꯉꯥꯡꯗꯨꯅ ꯃꯈꯣꯏꯅ ꯌꯥꯎ ꯍꯥꯏꯗꯨꯅ ꯉꯔꯪ ꯇꯛꯄꯗꯒꯤ
ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯅ ꯈꯨꯝꯈꯤꯕꯅꯤ ꯑꯩꯒ ꯃꯥꯒ ꯎꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ ꯍꯦꯃꯥꯅ ꯈꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯗꯨ ꯅꯠꯇꯦ ꯃꯥꯅ ꯇꯥꯕ ꯄꯥꯝꯂꯤꯕꯗꯤ ꯑꯁꯨꯝꯅ ꯍꯦꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯇꯣꯛꯀꯦ ꯍꯥꯏꯕꯗꯤ ꯄꯥꯝꯗꯦ ꯅꯪꯉꯣꯟꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯥꯏꯕꯅꯤꯅ ꯅꯪꯒꯤꯗꯤ ꯅꯃꯥꯟꯅꯕꯅꯤ ꯅꯪꯅ ꯍꯟꯗꯅ ꯑꯩꯒ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯗ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯦꯃꯥꯅ ꯅꯥꯎꯇꯣꯝꯕꯗ ꯍꯥꯏꯔꯛꯏ ꯅꯥꯎꯇꯣꯝꯕꯁꯨ ꯏꯄꯪ ꯄꯪꯅ ꯏꯆꯝ ꯆꯝꯅ ꯍꯦꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯗ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯟꯅꯕꯗꯨꯒ ꯅꯥꯎꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯧꯅꯕ ꯉꯥꯡꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯈꯤ ꯏꯀꯥꯏꯅꯈꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯈꯤꯗꯦ ꯀꯧꯅꯈꯤꯗꯦ ꯈꯨꯗꯤꯡꯃꯛ ꯍꯦꯃꯥꯅ ꯇꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯩ ꯍꯦꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯥꯒ ꯅꯥꯎꯇꯣꯝꯕ ꯈꯪꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯔꯨꯕꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯍꯦꯃꯥꯗ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯏꯊꯛ ꯏꯔꯥꯡꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯐꯕ ꯑꯣꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯥꯗ ꯑꯣꯏꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯤ ꯍꯦꯃꯥꯒ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯄꯨꯟꯅ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯅ ꯍꯦꯃꯥꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯔꯛꯄꯁꯤꯗ ꯄꯦꯟꯗꯕꯗꯒꯤ ꯃꯈꯣꯏ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯥꯎꯇꯣꯝꯕꯅ ꯄꯥꯝꯗꯦ ꯅꯥꯎꯇꯣꯝꯕꯒ ꯃꯈꯣꯏꯅꯤ ꯎꯅꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯍꯥꯏ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯏꯃꯥꯟꯅꯕꯤ ꯄꯨꯟꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯃꯥꯟꯅꯕ ꯄꯨꯟꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯪꯒꯠꯂꯛꯄ ꯀꯌꯥ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯁꯦ ꯈꯨꯝꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯅꯥꯎꯇꯣꯝꯕꯅ ꯃꯇꯤꯛ ꯆꯥꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯑꯣꯏꯗꯕꯅꯤನ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯃꯇꯣꯝꯇ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕꯅ ꯇꯠꯇꯅ ꯐꯥꯎꯔꯛꯏ ꯍꯦꯃꯥꯒꯤ ꯃꯃꯥꯁꯨ ꯅꯥꯎꯇꯣꯝꯕꯒ ꯍꯦꯃꯥꯒꯁꯦ ꯑꯇꯝꯅꯅ ꯈꯪꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯏ ꯍꯦꯃꯥꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯉꯤ ꯆꯩ ꯑꯗꯨꯕꯨ ꯍꯦꯃꯥꯁꯨ ꯇꯧꯗꯦ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯗꯦ ꯍꯥꯏꯔꯕꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅ ꯑꯩꯁꯦ ꯅꯪꯅ ꯇꯧꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ ꯀꯔꯤꯒꯨꯝꯕꯗ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯕꯗꯒꯤ ꯃꯇꯤꯟ ꯐꯥꯎꯕ ꯁꯤꯠꯈꯤꯔꯝꯃꯤ ꯍꯦꯃꯥ ꯇꯧꯐꯝ ꯈꯪꯗꯦ ꯈꯨꯝꯐꯝ ꯈꯪꯗꯦ ꯍꯦꯃꯥ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯏ ꯃꯥꯁꯨ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯡꯈꯠꯂꯛꯄ ꯆꯩꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥꯁꯦ ꯀꯣꯛ ꯉꯥꯎꯈꯠꯂꯛꯏ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯃꯥꯕꯨ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯝ ꯇꯠꯇꯅ ꯈꯜꯂꯛꯏ ꯃꯃꯥꯅ ꯉꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯥꯟ ꯐꯥꯛ ꯐꯥꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯉꯣꯟꯗ ꯂꯩꯔꯒ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯒꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥꯁꯤ ꯇꯠꯇꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯃꯥꯅ ꯑꯗꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯨꯜꯂꯨꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥ ꯑꯁꯤ ꯋꯥꯈꯜ ꯑꯁꯤ ꯊꯣꯛ ꯊꯥꯛ ꯑꯣꯟꯕ ꯍꯧꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯥꯎꯇꯣꯝꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕ ꯆꯍꯤ ꯃꯇꯥꯡꯁꯨ ꯑꯣꯏꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯍꯦꯃꯥꯒꯤ ꯃꯃꯥꯅꯁꯨ ꯌꯥꯗꯕꯖꯥꯠꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯔꯒ ꯍꯦꯟꯅ ꯋꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯗꯨꯝ ꯇꯠꯇꯅ ꯍꯥꯏꯔꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯟꯅꯕꯤꯅ ꯈꯔ ꯑꯃꯨꯛ ꯊꯣꯛꯇꯧ ꯑꯗꯨꯒ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯝꯕꯗ ꯆꯠꯀꯅꯤ ꯀꯔꯝꯕ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯇꯠꯇꯅ ꯈꯜꯂꯛꯏ ꯃꯥꯅ ꯇꯁꯦꯡꯅꯃꯛ ꯄꯨꯛꯆꯦꯜ ꯆꯞꯅ ꯂꯦꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯑꯩꯒ ꯃꯥꯒ ꯇꯥꯟꯅꯔꯒ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯩꯒ ꯃꯥꯒ ꯇꯥꯟꯅꯔꯒ ꯁꯦꯝꯗꯣꯛꯄ ꯌꯥꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯃꯥꯅ ꯈꯔ ꯉꯥꯡꯁꯤꯜꯂꯛ ꯃꯃꯥꯟꯅꯕꯤ ꯑꯇꯣꯞꯄꯅꯁꯨ ꯋꯥ ꯈꯔ ꯍꯥꯏꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯣꯛ ꯊꯥꯛ ꯌꯥꯝꯅ ꯑꯣꯟꯈꯤꯔꯝꯃꯤ ꯅꯥꯎꯇꯣꯝꯕꯗꯅ ꯋꯥꯍꯩ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄꯗꯅ ꯊꯕꯛ ꯑꯃ ꯅꯥꯎꯇꯣꯝꯕ ꯈꯪꯍꯟꯗꯅ ꯃꯍꯥꯛꯁꯤ ꯅꯨꯄꯥ ꯑꯃꯗ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯈꯪꯅꯕ ꯍꯧꯔꯛꯈꯤ ꯃꯥꯅ ꯇꯧꯔꯨꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯥꯎꯇꯣꯝꯕꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯈꯪꯂꯕꯁꯨ ꯂꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯅꯥꯎꯇꯣꯝꯕꯅ ꯐꯥꯔꯨꯕꯒ ꯇꯧꯗꯦ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯅ ꯊꯥꯖꯔꯝꯕ ꯀꯌꯥ ꯑꯗꯣ ꯑꯁꯨꯝꯅ ꯑꯃꯨꯔꯛꯇ ꯅꯠꯇꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯕ ꯇꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯁꯥꯎꯏ ꯑꯃꯨꯛꯁꯨ ꯑꯩ ꯃꯥꯒ ꯂꯣꯏꯅꯔꯔꯣꯏ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕ ꯑꯣꯏꯕꯒꯤꯔꯥ ꯅꯥꯎꯇꯣꯝꯕ ꯄꯥꯛ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯐꯅ ꯉꯥꯡꯂꯁꯨ ꯐꯅ ꯁꯥꯎꯔꯨꯔꯁꯨ ꯑꯃꯨꯛ ꯃꯥꯅ ꯍꯦꯃꯥꯗ ꯍꯥꯏꯒꯅꯤ ꯑꯗꯨꯝꯕ ꯇꯧꯒꯅꯨ
ꯅꯪ ꯑꯗꯨꯃ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯎꯅꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯅ ꯄꯦꯟꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ ꯅꯥꯎꯇꯣꯝꯕꯒ ꯎꯅꯔꯒꯅ ꯍꯦꯃꯥꯁꯤ ꯅꯥꯎꯇꯣꯝꯕꯗ ꯂꯨꯞꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯒꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯏ꯫ ꯍꯦꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯍꯦꯃꯥꯁꯤ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯈ꯭ꯔꯦ꯫ ꯐꯣꯟ ꯄꯥꯏꯈꯤꯕꯗꯒꯤ ꯍꯧꯔꯦ ꯅꯨꯄꯥ ꯑꯁꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯑꯁꯤ ꯁꯤꯟꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯄꯪꯁꯥꯟꯅ ꯁꯥꯟꯅꯈꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯁꯣꯝꯗ ꯃꯐꯠꯇ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯥꯞꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯂꯥꯞꯅꯗꯦ, ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯐꯥꯎꯅꯩ, ꯑꯗꯨꯒ ꯐꯖꯅ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯒꯤ ꯍꯦꯃꯥꯒ ꯌꯥꯝꯅ ꯅꯛꯅ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩ ꯈꯪꯅ ꯈꯪꯅ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯥꯅ ꯑꯇꯣꯞꯄꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯅꯥꯎꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯦꯃꯥꯗ ꯋꯥꯔꯤ ꯁꯥꯔꯕꯖꯥꯠꯅꯤ꯫ ꯍꯦꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯅ ꯃꯥꯕꯨ ꯌꯥꯗꯕ, ꯃꯥꯕꯨ ꯄꯥꯝꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯒꯤ ꯃꯥꯡꯗ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯃꯥꯅꯤ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯥꯅꯤ, ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯗ ꯋꯥꯔꯤ ꯑꯗꯨꯃꯛ ꯇꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯁꯨ ꯋꯥꯈꯜ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯕꯅꯤꯅ ꯑꯣ ꯑꯩꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯀꯔꯤ ꯂꯤꯂꯥ ꯁꯥꯟꯅꯔꯤ, ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯅꯥꯎꯇꯣꯝꯕ ꯀꯨꯞꯅ ꯐꯖꯅ ꯈꯪꯗꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯀꯣꯂꯦꯖꯀꯤ ꯃꯤꯡ ꯆꯟꯕ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯄꯁꯨ ꯅꯥꯎꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯥꯎꯇꯣꯝꯕꯗ ꯈꯔ ꯑꯃꯇ ꯆꯠꯃꯤꯟꯅꯁꯤ, ꯈꯔ ꯑꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯃꯥꯒꯤ ꯊꯕꯛꯁꯤꯡ ꯅꯥꯎꯇꯣꯝꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯥꯎꯈꯤ꯫ ꯅꯥꯎꯇꯣꯝꯕꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕ, ꯃꯥꯒ ꯉꯥꯛꯇꯛ ꯄꯨꯟꯖꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯍꯦꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯀꯝꯗꯧꯈꯤ ꯅꯥꯎꯇꯣꯝꯕꯅ ꯀꯨꯞꯅ ꯐꯖꯅꯁꯨ ꯈꯪꯗꯦ꯫ ꯊꯤꯒꯠꯄꯗꯤ ꯐꯅꯌꯥꯝ ꯊꯤꯒꯠꯆꯩ, ꯑꯗꯨꯕꯨ ꯃꯤꯅ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕꯗ ꯀꯔꯝꯅ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ? ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯍꯦꯃꯥꯅ ꯈꯜꯂꯤꯕ, ꯃꯥꯅ ꯆꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯏꯁꯩ ꯑꯃ ꯂꯩꯕꯗꯨꯅꯤ꯫ ꯑꯩꯒ ꯎꯅꯔꯒꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕꯤ, ꯃꯤꯒ ꯎꯅꯔꯒꯅ ꯃꯤꯒꯤ ꯑꯣꯏꯔꯤꯕꯤ ꯍꯥꯏꯕ ꯏꯁꯩ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯥꯛꯂꯦ꯫ ꯅꯥꯎꯇꯣꯝꯕꯒꯤ ꯄꯦꯟꯖꯗꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯎꯅꯕꯗ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯅꯥꯎꯇꯣꯝꯕꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯌꯥꯗꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯖꯤꯛꯇꯪ ꯏꯃꯥꯒꯤ ꯃꯥꯡꯗ ꯑꯇꯣꯞꯄ ꯈꯪꯅꯕ ꯁꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯥꯎꯇꯣꯝꯕꯅ ꯄꯦꯟꯗꯦ, ꯑꯗꯨꯕꯨ ꯍꯦꯃꯥ ꯅꯥꯎꯇꯣꯝꯕꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯃꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯍꯦꯟꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯐꯥꯎꯕ ꯄꯤꯅꯈꯤ꯫ ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯎꯇꯣꯝꯕꯅ ꯃꯥꯒꯤ ꯈꯨꯄꯥꯛꯅ ꯁꯦꯠ लाउना हेमारा थाखिद्री। हेमागे सक्तम माबु हेक उबु मतमदा नाउतोमना माबु नुसिबसे खंगेन हेनबगिदा खंगदे वाकना सुंगांगबा ngamde aduge hemasu adu bangai नाउतोमगे मनाक्ता लेबा मतम असिदा माक नाउतोमदा वाकन ngamsu ngamde mangonda minna kan yengsu ngamde नाउतोमना हाइबा खुदिमकसु माक लोइना यारमे थोखरगतबु ममानबिसिंगना हाइबा वादमु याबा अदुगा अतोपनु बावरी सानबा तारबसु नाउतोमगे नाक्ता लेबा मतमददि माकसे नाउतोमदा पुंगाव ngawi habaduni asumna थाजनबा थमनबा मतम असिदा नाउतोमना माबु यामा थाजबा हेले ओ मा एबु खंदी खल्लिबा जाने अदुदि आई करी तौगने आई मखोई मानि यानबा आई करी तौगनी हाबगी वखलसे नाउतोमदा तना खलि नाउतोमना हेमाबु यामा नुसिबा हेनबना माकसु मखोईगी इमुंग मनुंगनि यानबा मी मतंग ओइबा ngamnaba haduna yamna kan honaki अदबु चानिंग मलसु खुलनी चंगन नंबा याबा नते पामजमलसु हेक्ता फंगबा नते लाइबकना तमद्रबदा आइनि यामना कन्न होनै हादुनसु आइगी लाइबकता येक्त्रबदि करिमता पाम्बै लेबा नते असुमना चही अमनि एसे नाउतोमबा यामना कन्न होनकी अदबु मागी पुसिदा माइ पाकवा हाबदो करिमता ngamkide असोमदना हेमागी ममा खोनि करि कमदोरली करि हाइरली हाब मतम सिदा मखोईगी मचानुबी एसे यामना कुइना लेसा हल्लोय यामना ngani yom palangini habigi pawse नाउतोमदा पावसे फंगई अदुगी हेमानसु हाय युंगी मिसिंगनि यानबा अमदि नंगिसु करिगुम अमतंग लेनबा कन्न होनव हादुना हाय नाउतोम होनबा याब होनकी अदुबु माइ पाकपा ngamde हेमा हाना मंगोंदा खलंबा वखलसिंग अदो होजिक्ति ममा होइना ngang अमदि अतोपा ममानबिसिंगना वासि कन्न कन्न ngang गया आसिना मागी वखलसे फन्यामना होंगलकपरा कैनोमा तौई मबुक्सि यामना फबा अदुगा
ꯀꯔꯤꯒꯨꯝꯕꯗꯅ ꯏꯄꯪ ꯄꯪꯖꯕ ꯍꯦꯃꯥꯅꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯎꯇꯣꯝꯕꯗ ꯍꯦꯃꯥ ꯄꯥꯎ ꯐꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯊꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯣꯟꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯃꯥꯁꯤ ꯂꯨꯞꯁꯤꯟꯕ ꯍꯦꯜꯂꯛꯈꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯍꯦꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥ ꯍꯟꯗꯛꯃꯛꯇꯤ ꯅꯥꯎꯇꯣꯝꯕꯅ ꯃꯉꯣꯟꯗ ꯆꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯀꯌꯥ ꯀꯟꯅ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯥꯎꯇꯣꯝꯕꯁꯨ ꯐꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯔꯦ꯫ ꯑꯗꯨꯒ ꯍꯦꯃꯥꯒꯤ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯄꯥꯎ ꯈꯔ ꯐꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯄꯥꯛ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏ꯫ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯍꯦꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯥꯎꯇꯣꯝꯕ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯦ꯫ ꯃꯍꯥꯛꯇꯤ ꯍꯦꯃꯥ ꯅꯨꯡꯁꯤꯔꯤꯉꯩ ꯆꯍꯤ 3-4 ꯑꯁꯤ ꯀꯅꯥꯃꯠꯇ ꯍꯟꯅꯗꯨꯅ ꯌꯦꯡꯂꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯗꯤ ꯅꯥꯎꯇꯣꯝꯕ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯁꯤꯟ ꯄꯪꯀꯣꯏꯗ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯁꯨ ꯅꯥꯎꯇꯣꯝꯕꯅ ꯍꯦꯃꯥꯕꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤꯒ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯦꯟꯖꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕ, ꯆꯥꯛ ꯆꯥꯕ ꯌꯥꯗꯕ꯫ ꯃꯥꯒꯤ ꯃꯃꯥ ꯑꯩꯈꯣꯏꯅ ꯎꯈꯤꯅꯤ, ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯋꯥꯖꯩ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯉꯝꯗꯕꯗꯒꯤ, ꯑꯩꯅ ꯃꯤ ꯑꯣꯏꯕ ꯉꯝꯗꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯅꯤꯀꯣ꯫ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯂꯥꯡꯇꯛꯅꯕ ꯀꯌꯥꯁꯤꯅ ꯃꯁꯥꯁꯦ ꯐꯨꯝꯕꯪꯅꯔꯦ꯫ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ, ꯈꯖꯤꯛꯇꯪ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯆꯍꯤ 4ꯒꯤ ꯃꯇꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯞꯅꯔꯕ ꯍꯥꯏꯕꯁꯨ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ, ꯄꯥꯎ ꯈꯖꯤꯛꯇꯤ ꯐꯥꯎꯅꯔꯤ꯫ ꯍꯦꯃꯥꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯥꯎꯇꯣꯝꯕꯅ ꯈꯪꯕꯗ ꯅꯥꯎꯇꯣꯝꯕꯁꯨ ꯄꯦꯟꯗꯕꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯣꯏ, ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯇꯥꯔꯕꯁꯨ ꯍꯦꯃꯥꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯅꯥꯎꯇꯣꯝꯕꯁꯤ ꯏꯄꯪ ꯄꯪꯊꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯅ ꯀꯟꯅ ꯁꯥꯎꯔꯨꯅꯤ, ꯋꯥꯔꯧꯔꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯁꯦ ꯄꯨꯡꯄꯪ ꯄꯪꯊꯕꯤꯅꯤ꯫ ꯍꯦꯃꯥꯅ ꯃꯥꯕꯨ ꯁꯨꯝꯗꯨꯅ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯤꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯟꯖꯥ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯅꯥꯎꯇꯣꯝꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯃꯈꯛꯅ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯒꯤꯗꯃꯛꯇ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯀꯗꯕꯅꯤ꯫ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯆꯥꯟꯁ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯁꯤ ꯒꯨꯋꯥꯍꯥꯇꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯍꯦꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯥꯎꯇꯣꯝꯕꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯅꯥꯎꯇꯣꯝꯕꯅꯗꯤ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯈꯤꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩ ꯍꯥꯏꯕꯁꯦ ꯍꯦꯃꯥꯁꯨ ꯈꯪꯉꯤ꯫ ꯍꯦꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯋꯥ ꯉꯥꯡꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅꯤꯡ ꯇꯧꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯍꯦꯃꯥ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯊꯦꯝꯂꯛꯄ, ꯃꯉꯣꯟꯗ ꯇꯦꯊꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯍꯟꯗꯛꯇꯤ ꯍꯦꯃꯥ ꯇꯧꯔꯛꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯒꯨꯋꯥꯍꯥꯇꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗꯅꯤ ꯍꯦꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕ꯫ ꯍꯦꯃꯥ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯥꯎꯇꯣꯝꯕ ꯇꯥꯈꯤꯗꯦ꯫ ꯃꯥꯅ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗꯤ ꯃꯈꯣꯏ ꯃꯕꯥꯏꯅ ꯑꯗꯨꯃꯛ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝꯗꯤ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯗꯨꯅ ꯅꯥꯎꯇꯣꯝꯕꯁꯨ ꯁꯤꯡꯅꯕ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥ ꯃꯈꯥꯏꯗꯒꯤ ꯊꯥ ꯑꯃꯒꯤ ꯆꯥꯡ ꯐꯥꯎꯕ ꯅꯥꯎꯇꯣꯝꯕ ꯂꯩꯊꯈꯤ꯫ ꯑꯦꯛꯖꯥꯝꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯥꯈꯤ꯫ ꯃꯍꯥꯛꯅ ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯎꯇꯣꯝꯕꯅ ꯊꯣꯛꯂꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ 5ꯅꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯅꯥꯎꯇꯣꯝꯕ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯅꯤ? ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯍꯥꯟꯕꯅ ꯊꯦꯡꯅꯈꯤꯕ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕ ꯍꯦꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯍꯦꯃꯥꯅ ꯃꯥꯕꯨ ꯑꯣꯠꯄ ꯌꯥꯕ ꯀꯌా ꯑꯃ ꯑꯣꯠꯈꯤ꯫ ꯅꯥꯎꯇꯣꯝꯕꯗꯤ ꯃꯥꯕꯨ ꯌꯦꯡꯂꯤꯉꯩ, ꯃꯥꯕꯨ ꯈꯜꯂꯤꯉꯩ ꯅꯨꯄꯤ ꯑꯃꯗꯤ ꯌꯦꯡꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯅꯗꯤ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯞꯂꯨꯗꯅ ꯀꯩꯗꯧꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ, ꯑꯩ ꯈꯜꯂꯔꯣꯏꯗ ꯍꯥꯏꯗꯨꯅꯗꯤ ꯈꯟꯈꯤ꯫ ꯃꯥꯅ ꯊꯥꯔꯨꯔꯤꯕ ꯑꯦꯛꯖꯥꯝ ꯑꯗꯨꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯅꯥꯎꯇꯣꯝꯕ ꯃꯥꯏ ꯄꯥꯛꯂꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯐꯨꯝꯕꯪꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯍꯦꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯂꯩꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ
ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯍꯦꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ 3-4 ꯈꯪꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯂꯥꯏꯕꯛ ꯆꯨꯝꯕꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯅ ꯃꯆꯥ ꯑꯃ ꯌꯥꯎꯔꯕ ꯃꯇꯨꯡꯗꯗꯤ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯃꯁꯦꯛ ꯃꯉꯥꯟ ꯊꯣꯛꯅꯕ ꯈꯖꯤꯛꯇꯪ ꯂꯝꯕꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯂꯥꯛꯄ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯌꯥꯝꯅ ꯆꯥꯛꯈꯤ ꯑꯃꯨꯛꯁꯨ ꯅꯥꯎꯇꯣꯝꯕꯅ ꯃꯆꯤꯟꯅ ꯇꯛꯁꯤ ꯁꯣꯟꯖꯩ ꯑꯩꯒ ꯃꯥꯒ ꯂꯣꯏꯅꯔꯤꯉꯩ ꯈꯪꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯑꯅꯧꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯁꯤ ꯆꯍꯤ 3-4 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ ꯍꯦꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯄꯗꯨ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯈꯤꯗꯦ ꯆꯍꯤ 3-4 ꯑꯁꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯃꯨꯛꯁꯨ ꯅꯥꯎꯇꯣꯝꯕꯅ ꯄꯦꯟꯖꯗꯕꯗꯒꯤ ꯁꯣꯜꯂꯤ ꯅꯪꯅ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯐꯖꯅ ꯈꯟꯕꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯉꯥꯡꯅꯤꯡꯉ ꯐꯅ ꯉꯥꯡꯂꯕꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯑꯩ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯕꯁꯦ ꯅꯥꯎꯇꯣꯝꯕ ꯇꯠꯇꯅ ꯁꯣꯟꯖꯩ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯔꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯅꯪꯅ ꯆꯠꯈꯤꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯈꯔ ꯑꯁꯤꯅ ꯑꯩꯅ ꯈꯖꯤꯛꯇꯪ ꯊꯥꯛ ꯑꯃꯗ ꯂꯦꯞꯈꯠꯄ ꯉꯝꯂꯛꯄꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯍꯔꯥꯎꯕꯗꯤ ꯈꯔꯗꯤ ꯐꯥꯎꯏ ꯅꯪ ꯅꯨꯡꯉꯥꯏꯈꯤꯕꯗꯤ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯕꯒꯤ ꯄꯥꯎꯗꯤ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯝꯕꯅ ꯉꯁꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯆꯥ ꯑꯃꯈꯛ ꯂꯦꯞꯄ ꯉꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯁꯣꯟꯖꯩ ꯑꯁꯨꯝꯅ ꯍꯦꯃꯥꯗꯤ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯅꯥꯎꯇꯣꯝꯕ ꯅꯨꯄꯤꯗꯤ ꯊꯤꯗ꯭ꯔꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡꯏꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯧꯈꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯁꯦ ꯍꯦꯃꯥꯅ ꯃꯄꯥꯝꯗ ꯂꯥꯛꯄ ꯐꯥꯎꯕ ꯅꯥꯎꯇꯣꯝꯕꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯍꯦꯃꯥꯅꯁꯨ ꯅꯥꯎꯇꯣꯝꯕꯁꯦ ꯅꯣꯡꯃꯇ ꯎꯕ ꯐꯪꯈꯤꯗꯕꯅꯤ ꯃꯥꯒꯤ ꯊꯕꯛꯅ ꯆꯤꯟꯅꯈꯤꯕꯒꯤ ꯎꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯉꯁꯤꯗꯤ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯃꯗ ꯍꯦꯃꯥ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯄꯨ ꯃꯥꯅ ꯁꯤꯟꯕꯤꯗꯨꯅ ꯊꯣꯛꯈꯤ ꯍꯦꯃꯥ ꯃꯥꯒꯤ ꯃꯆꯥ ꯑꯗꯣ ꯃꯅꯪꯒꯟꯗ ꯄꯣꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯉꯥꯏꯔꯝꯕꯅꯤ ꯅꯥꯎꯇꯣꯝꯕꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯍꯦꯃꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯍꯦꯃꯥ ꯑꯁꯤ ꯎꯕꯗ ꯅꯥꯎꯇꯣꯝꯕꯁꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯍꯦꯃꯥꯁꯨ ꯅꯥꯎꯇꯣꯝꯕ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯎꯇꯣꯝꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯍꯦꯃꯥ ꯑꯁꯤ ꯎꯕꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯂꯥꯟ ꯉꯥꯏꯍꯥꯛ ꯉꯥꯡꯅꯈꯤꯗꯦ ꯅꯥꯎꯇꯣꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯑꯁꯤꯗꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯦꯃꯥꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯩ ꯏꯄꯥꯝ ꯆꯠꯂꯨꯕꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯦ ꯒꯥꯔꯤ ꯉꯥꯏꯕꯗꯣ ꯒꯥꯔꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯂꯥꯛꯇꯦ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯃꯈꯛ ꯇꯞꯅ ꯈꯟꯊꯔꯕ ꯇꯨꯡꯗ ꯅꯥꯎꯇꯣꯝꯕꯅ ꯍꯥꯏ ꯒꯥꯔꯤꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯂꯟꯕꯒꯨꯝ ꯇꯧꯏ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯊꯤꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯦꯃꯥ ꯑꯍꯥꯟꯕꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯅ ꯌꯥꯅꯤ ꯂꯥꯎꯅꯦ ꯑꯩ ꯊꯤꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯒꯤ ꯍꯦꯃꯥ ꯌꯥꯔꯦ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯍꯥꯟꯕꯗ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥ ꯂꯥꯟ ꯀꯔꯤ ꯑꯃꯇ ꯉꯥꯡꯅꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥ ꯇꯞꯅ ꯇꯞꯅ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯔꯛꯏ ꯑꯃꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯍꯥꯏꯅꯔꯛꯏ ꯅꯥꯎꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯃꯥꯅ ꯍꯥꯏ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯉꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯏꯄꯥꯝꯂꯣꯝ ꯆꯠꯄꯗ ꯅꯈꯣꯏꯔꯣꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯨꯏ ꯅꯣꯏ ꯃꯥꯗꯣ ꯆꯍꯤꯁꯨ ꯐꯅꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯒ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣꯗꯅ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕ ꯀꯔꯤꯝꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯍꯦꯃꯥꯗ ꯍꯥꯏꯔꯛꯇꯪꯗꯤ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯥꯎꯇꯣꯝꯕꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯕꯨ ꯅꯨꯄꯤ ꯐꯪꯈꯤꯗ꯭ꯔꯥꯅꯦ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯍꯦꯃꯥ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯑꯃꯇ ꯉꯥꯡꯂꯨꯗ꯭ꯔꯕ ꯇꯨꯡꯗ ꯍꯦꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥꯠꯄ ꯂꯩꯕꯗꯅ ꯅꯪꯅ ꯅꯨꯄꯤ ꯐꯪꯂꯣꯏꯗꯣꯔꯤꯕ ꯅꯥꯎꯇꯣꯝꯕꯅ ꯑꯃ ꯈꯨꯝꯃꯤ ꯑꯋꯥꯠꯄꯗꯣ ꯌꯥꯝꯅ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯈꯪꯅꯖꯔꯝꯕ ꯅꯨꯄꯤꯅ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯂꯤꯕ ꯑꯩꯕꯨ ꯀꯥꯎꯔꯝꯂꯤꯕꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯃꯥ ꯀꯔꯤꯃꯇ ꯈꯨꯝꯈꯤꯗ꯭ꯔꯦ
ꯍꯟꯗꯛꯃꯛꯇꯤ ꯍꯦꯃꯥꯁꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯍꯦꯃꯥꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯪꯕꯗꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ, ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯨꯗ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯦꯃꯥꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯨꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯕꯗꯒꯤ ꯍꯦꯃꯥꯗꯣ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯥꯎꯇꯣꯝꯕꯅ ꯍꯦꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯆꯠꯂꯒꯦꯀꯣ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨ, ꯅꯪꯗꯤ ꯅꯣꯛꯈꯤꯔ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯒꯇ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯥꯎꯇꯣꯝꯕ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯍꯦꯃꯥꯁꯨ ꯏꯊꯥ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯥꯎꯇꯣꯝꯕꯒ ꯊꯦꯡꯅꯕ, ꯉꯁꯤ ꯒꯥꯔꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯃꯉꯣꯟꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯦꯃꯥꯁꯦ ꯌꯥꯝꯅ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯥꯎꯇꯣꯝꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯛꯂꯤꯕ ꯄꯤ ꯑꯗꯣ ꯇꯞꯅ ꯇꯩꯊꯣꯛꯆꯗꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ, ꯃꯥꯅ ꯍꯣꯠꯅꯖꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛꯅ ꯇꯝꯂꯝꯕꯁꯤꯒ ꯈꯦꯠꯅꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯕ ꯐꯅ ꯀꯥꯏꯖꯔꯕꯁꯨ ꯃꯃꯩꯊꯪꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯃꯆꯥ ꯑꯃꯗ ꯃꯍꯥꯛ ꯂꯦꯞꯄꯗꯤ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯕ ꯉꯝꯈꯤꯗꯕꯅ ꯅꯥꯎꯇꯣꯝꯕ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯕꯗꯤ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯄꯟꯊꯣꯛꯂꯛꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯗ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫